Assalamu alaikum wa rahmatullahi wa barakatuhu wa maghfirah. Kaza namaz karamna songani, karamba matamda kaza tawgani, niyat karamna tawgani, nafal sing sunna sing su kaza tawba matamda yawgadara, faras khaktang kaza tawgadra, witar sing kaza tawbada yawgadra, kaza tawroidra, asumlaba akhoi chingnaba lairiba khudingmak adu chingnaba haidi chamamnaba khudingmak adu mangnabagi damakta inshallah sandokna gyan tanaba mongda thamge. Ahanbada kaza hariba si karino, ada harisina karino si khangminnasi. Ada hairagana namaz timing adugi manungda, namaz timing adu loidringaigi manungda sonba namaz adubu ada kawi. Zamata oirabasu ithanta oirabasu. Kaza harisina namaz timing adu loikraba matungda sonba namaz adubu kaza kawi. Namaz matam manga asi musalman aikoigi mathakta farozni. Allah Ta'ala gi hakni asibu aikoina ada tawba tangai fadi. Kariguma mafam matam sana ada tahodre tum khibadagi oigera natraga kaw khibadagi oigera any maram amadagi aisi matam sana ada tahodre adu ibata ragadi ai thakta kaza oikragani. Kaza su aina matam sana faras namasing asibu ada tawba aikoigi thakta tangai fadaba faras ama oiriba asigumna aigi thakta laikriba kaza sing adusu sondaba yade ada tawdaba yade haibase aikoi wakhan thaminnagadabani. Kariyumba aikoina kaza sing adu laina ai mawat laktana aisi satkhiba taraba kaza sing adu laina Allah Ta'ala na hayeng akhirata hangba matamda aikoi kari pakhum pirugani. Aduna aikoi khudingmak aikoigi thakta laikriba kaza sing asi ada tawnangai gi wakhan thamgadabani. Kaza tawbagi namaz khuson si khuson haifet aikoina ada tawba matamda soliba aduga chap manai niyat khetnagani. Kanagumba misak kanagumba miyoi kharada makhoigi kaza asi adi namaz matam amani natraga manga taruk natraga hafta amuk khakki adi yamna kaza oiba oidriya adu iba daragadi makhoina niyat tawba matamda namaz matam dus parmaloina irai numit ki hairon irai numit ki fajar gi aingonda kaza laikhreba adu niyat tawba matamda asumna tawgani irai numit ki fajar gi faras rekat ani gi namaz kaza tawzari haina niyat tawgani. Asumaina thangju numit ki zahar ne khallo thangju numit ki zahar gi faras rekat mari kaza tawri tawzari haina niyat tawgani. Adu miyoi kanagumba miyoi kharada hadi chahi kaya gi makhoida kaza laireba adu makhoina kaza adu ada tawdringai gi mamangda makhoina hisab tawgani jawrakpa makhoina hisab tawbu matamda makhoina balik farakpadagi lawkhiduna chahi kaya faw gi manungda haidi makhoina si sonkhide si sonki sumaina jawrakpa directly khangba kana amata layaroi adu jawrakpa hisab tawgani hanba hisab tawraba matungda makhoina register haidi boy amada dai amada isallaga thamgani aduga solagani. Sonkhiba namaz sing adu tik tawraga khangnaba mawngda aikoina any mawng amada tawraga chatkani. Adu niyat tawba matamda ngasaigi chahi kaya kaza lairaba miyoi sing adugi damaktadi niyat asumna tawgani aigi ithakta parmaloina fajar gi hairaseba aigi ithakta kaza laikriba fajar sing adugi manungdagi khwaidagi ahanba fajar faras rekat ani adugi kaza tawzari haina niyat tawgani. Asumaina zahar gisu asar gisu maghrib gisu esha gisu khuding asumaina tawgani. Adu ahan hairasi karigino ahan haira dum lakaneba kari maram gino aigi ithakta ahan ba du khwai fast leramba aigi ithakta leramba kaza leramba namaz adu ain ada tawkhaneba tawkhibdagi ani subada leiba namaz adu aina ahanbada leramba adu ada tawkhrabanina ani subada leramba namaz adu aigi ithakta ani subada leramba number da leramba kaza namaz adu ahanbada karakhaneba asumena mathang karakane adun ahan bhairaga dum satkaneba aina niyat tawba matamda adu matamdi kaza tawbagi matam sikaramba matamda tawgani matam ain any matamda kaza tawba yai tawbatabu matam ahum makru oiba matam ahum asikhak natana atopa timing khudingmakta kaza tawba yai kari sukaidi. Makru oiba matam haibadi numit thoklakpa matam yumkhalakpa matam numit changba matam sigi ahum asinatana atopa matam khudingmakta loina kaza tawba yai. Hadi asar matung fajar matung si faras matung asar gi faras matung fajar gi faras matung si nafal sonba makruni tawbatabu kaza namaz sonbagi ada tawbagi damaktadi yai kari sukaiti. Kaza tawba matamda
ꯁꯨꯅꯠꯁꯤꯡ ꯅꯐꯜꯁꯤꯡ ꯇꯧꯔꯣꯏ, ꯇꯧꯕꯇꯕꯨ ꯋꯤꯇꯔꯗꯤ ꯀꯖꯥ ꯇꯧꯕ ꯃꯇꯝꯗ ꯌꯥꯎꯒꯅꯤ, ꯋꯤꯇꯔꯒꯤꯗꯤ ꯀꯖꯥ ꯇꯧꯒꯅꯤ꯫ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯃꯊꯛꯇ ꯀꯖꯥ ꯂꯩꯈ꯭ꯔꯤꯕ ꯇꯣꯟꯈ꯭ꯔꯤꯕ ꯅꯃꯥꯖꯁꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯤꯡꯂꯤꯉꯩꯗ ꯃꯄꯨꯡ ꯐꯥꯅ ꯀꯖꯥꯁꯤꯡ ꯑꯁꯤꯕꯨ ꯑꯗꯥ ꯇꯧꯕ